North Korea gi Kim COVID-19 kibadagi thaudok oiba yai South Korea North Korea gi lulusingba Kim Jong Un gi haksang gi phibam amasum mahak kadaida kaidoribagi haibigi matangda wakhalna sagatnaba hengalaklingai sairakta laibak pokpo numita South Korea gi minister amana haikre madudi masada COVID-19 changlakpa yai haibigi akiba laibadagi North Korea gi lusingba asi haukibe April gi mayai chanma sarukta pangthokiba laibaki holiday fawbo oikiba state thoramsingda saruk yakidaba oiba yai Kim asi mahaki mabudo amasum North Korea gi founder Kim Il Sung gi mapok kumon numit ka mari lainana April 15 da pangthokiba laibaki oiba achauba thoramda mamangda amukta thoktriba mawongdo yaukidabana maram oiduna media da wakhalna sakatba report kya phungdokna khibane malemdagi tongana lairiba South Korea na ikon kona official media da Kim kadai kari tauribage haibigi matangda report tokibasi April 13 da mahakna precise tawduna pangthokiba mifamna oikhi Madudagi mahakna miyam mamangda tholakpagi I pauksing phongba lepkhrabasu nungtigi oiba mawongda mahakna letters sing thaba amasum diplomatic message sing thaba gumbagi report sing di lepkhidi haiba yai Laiba asida akanba section thorang kya lokhatkhiba asina Kim na laiba ki oiba thoram singda yaukidaba asi thoidokna mahoksaga manade hainingai oidi haina North Korea gi againstment yingsilliba South ki unification minister Kim Ryon Chunna lawmaker singda phungdokhi mangna lenga ki power pai ba hokhibadagi ngasi pawbada Kim Il Sung gi mapok komon numit ki thoram amata yaukidaba laite haiba chumlabasu COVID-19 akibana maram oidun North Korea na atai anniversary thoram kya cancel toba laiki haina South Korea gi minister asina makha tanasu phongdorakhi